Sajiwa amasung Sawombung Relief Camp leiriba sing da Leingak na Piba Nongmagi Chakthung hantharakpa amadi chang naina piraktaba Relief Camp leiriba sing awaba mayoknare haina Pendaba Phongdorakli. Hiram asiga mari lainana Sajiwa gi pre-fabricated housing complex tangasi pangthokpa pawgi mifam amada ikau dolai thabi leitan pokpi sadu lampak sadu yenguman amadi Mairenpak khulgi apunba body mo oriba apex committee of victim villages ki convener koizam saran hai irang asina mara moiraga lanjenarak sing Leingak na mamang chahi gi August 19 tagi Sajiwa gi prefabricated house sing asida state Leingak na thamlaba matung miyam asida nongmagi lupa marfu manga ga loinana cheng gram chamri pirami adumoinamak thasi ki tara dagi senfam asi lupa yankhaida Hantharakre kari maram gi damak miyam gi chakthung asi hanthakribano haibagi chapchaba wafam ama pawba miyam asida khanghalakta si akan momongda condemn tawi miyam gi chakthung dagi nodal officer na mi amada lupa kunthra manga kakliba asigi chapchaba maram piyo haina mari lenaba SDO ga unarubada DC na fan hanthana pirakpadagi ni haina khumlakhi Madugi matungda Imphal East District ki DC ga unabada fan marang kain leitabadagi senfam asi kakthabani haina khumlakhi miyamna relief camp asigi awat apas singi matangda kanada tanagadagi haina hanglubada Home gi commissioner ga tananaba khanghalakhi Supreme Court na mamang chahi gi September da thokiba order amagi matungina di relief camp ta leiriba inmate singi awat apa leirakpada mari leinaba district adugi district administration na complaint thangatnaba khanghalakhi bani Nakalamromda Sadu Lampak Mairenpak amadi Leitan Pokpi Khulda Masagi Lamngak na balehoriba sing adu relief camp ta leite haiduna Leingak na piriba chakthung asi thungbidre relief camp ta leiriba mahiroi sing asi gi oina so boarding fee oina pigani haiduna nongmagi piramba chakthung asi kakthatlaga tha amada lupa lising ahum piramba adusu haukiba April tha khaktamak sel changlak lamlaga makha tana changhalakidre senfam asi chang naina pibidabana school dagi fee thorakpada mama mapa oibe sing di pakhum piningai leitre Leingak na thubada relief camp ta leiriba sing asi masamsagi yumda halana ba hona view loinana demand sing asi sayolamagi manungda tabidrabadi khongjang sangsilagani maduda thoklakpa aphafatagi teksa khudingmak Leingak na pugadabani haina sumahang makhatana jeksinwa thamki Relief camp da leiriba amadi frigate house da leiriba akoigi satra singi moina free of cost da laik tambi hai boarding da leiba paisa pi hai karamba ground da pi laibak parjana khangda banina madugi akoi sta tawriba relief camp da amadi frigate house da leiriba victim singi awab se khangda banina makoina di relief camp da leiraga nuaina leire laibak ki isu yaude moidi sarkar na pi bada saraga nuai leire mayamna leiragadi aikoi relief camp sta numin humni dang laga leibiu yumda leibagi mahau duga aikoi ngasi maitai gi chanabi aigi thaksi khasi thogulon beba do yaw daba jaga sta thammaga da karma mong do ko nungai doisi